नुमित खुदिंग अखोइना खंजिलुदना तौबा थबक कया अमा लै सिगुम्बसी महौसा मथंतना तौजरकपना अखोइना थोइना खंजिनरुदे अदुबु यामना नुंगाइरेबदी मखोइसिंगदु मरम महा अमत लैतना पंगओइदा ओइजबदी नत्ते अदुगुम्बा मियोइबा अखोइना तौबा बिहेवियर तरेत के मरमना खंगमिनसे अहानबदा मी अयाम्बा मसाना मसादा वारी साजै मसी अइनसु याम तोइना तौबा अमखकने हौना साबसु यावे मखोल थोक्तना तुमिन्ना वखलददा साबसु यावे अहानबा मित्येंगददि मसे मरम चादबा मथौ तादबा मानबा याय अखोइना खंजबा वाखल इसाना अदुम खंगजा लेरबसे अमुक हंजिना वारी ओइना साबगी करी मरम लै अदुबु मसिगी पाउखुमदे अखोइ ब्रेन न ई पाउ करम प्रोसेसिंग तवी हाइबसिदा लैरे कोकता लाकपा वाखलदी खोंजेल यामना यांगे काय कायदगिनो मफम मरांग खंगदा मकोक ममै समनदना पाइसिलकपना अयाम्बने मदुगुम्बा वाखलसिंगदो वहाई ओइना ओंथोक्लबदी तपथाना मयेक सेंगना लाइना तुंगिनबसु ngamhalle इसादा वारी साजबा हाइबसिना गाइड अमगुम कोकता थोलकपा आइडियासिंगदो मथंग मनाव नाइहनबे अरुबा थबक तौरमदाइदा पुकनिंग चंगना फोकस तौबसु ngamhanbe प्रॉब्लम अमगी सॉल्यूशन पुथोकनबा नत्रगना करिगुम्बा अमा निंगसिंगनबा होटनबा कांदा इथंतना मुरुमुरुम सोलगा वारी साजरिबदु मसिनने लोन सिजिनबना प्लानिंग तौबबु चलाइरिबा अखोइ ब्रेन गी सरुक्तु एक्टिवेट तौबी हाइबसे साइकोलॉजिस्ट सिंगनसु खंगबा ngamkhre इशम समना हेक हाइरबदा वाखल मयेक सेंगना खलनबा पाम्बैनी हाइबने अनिसुबदा करिगुम्बा साथिबा डिजास्टर अमा थोए ताबदा मदुगी मरमदा हेना तानिंगबा खंगनिंगबा उनिंगबा फावरिबसी करिगिनो पाउ ओइगेरा डॉक्यूमेंट्री ओइगेरा नत्रगना असेम वारीबु ओइगेरा खुदोंग थीबगा मरी लेनबा वारी याम पामनै अकी अखंग अवा अनागी वाबु असुक करिगी पामनरिबनो मसिगी पाउखुमसी एखोइ थवाई कंजनबा नुंगदगी चेंजरकपा इथिल सर्वाइवल इंस्टिंक्ट सिंगसिदा लैरे असोक अपन येतखाइ थिनगाइ तौरकपा याबसिंगदा पुकनिंग चंगसिनबा मओंगदा एखोइगी ब्रेन सिना इवॉल्व तौरखि ngaligai sa kaina koisinduna lairingai matamgi miyoibsingi damaktade khudong thiba amabu khangdokpa haibasina hingba amadi sibagi khetnaba ohenbiramme ngasi su sumaina khudong thibagi engage loksin bangamba sensitive oibasi yamna maru oire tamungamdaba risk lerabade atai thadoklaga maduda pula pukning changsin gane adubu pau natraga phone gi mamaidagi yengba taba oiragade tasengna khudong thibadudi thingnaduna yengdang yengba tabadang taba yahalle सेफ ओइबा मोंगदा अकीबदु एक्सपीरियंस तौहल्ले मसिगा लोइनना तारी उरिबा सिंगदुदगी अखोइना परा कयासु तमसिल्लिबने अदुगुम्बा सिंगदु तसेंगना थोलक्तनबा लौसिंग कया फंगी हाइबने अहुम सुबदा तौगदबा थबक तौदना सुमकोना तौगे हाइदना थिनथना येथोक्तुना थमदबा कनासु लैरोय तुंगदा निंगम ओइ खंगना खंगना मसिगी हैनबिसी अदुम लैनै मसि तनबगिनी मतम सिंदोकपा हैतबगिनी असिना चिंगबा अखोइना खनै अदुबु मसिमक्ति अचुम्बा वा नत्ते करिगुम्बा अखोइना थबक अमसे पुकनिंग वाखलदा स्ट्रेस पी बोरिंग चुई नत्रगना थबक तु चौमली हाइना खलगदे अखोइ ब्रेन ना अदुगुम्बदु थेंगननिंगदे अदुगी महोत अराइबा हेना नुंगाइगदबा अमा तौनबा थिरकने मसिना खुदक्की ओइना ngaihak wai sangna lehelabsu तौगदबदुदी नाथाइदुना थमलबनिना हानदगी हेना स्ट्रेस वांखत हलाए मतंग सिदा प्रेजेंट बायस कौबा मरु ओइबा कांसेप्ट अमखक लै मसीना तुंगदा कानारकदबसिंगदुबुदे खुदक्की नुंगाइबदुदना हेना मरु ओइना लौहल्ले तौफम थोकपा येथोक्तुना सुम थंबगी महै करी ओइरकनी खंगदबा नत्ते मपुंग फाना लोइसिनबा मरु ओइ खंगना खंगना अहानबा खुद था हौबगी डिस्कम्फर्ट तो फाउनिंगदबगी लैथोकपनी हाइरे मरी सुबदा नुमिदांगदना पुकनिंग वाखल नुंगाइतबा अवाबा अकीबा कया खनबा हेली हाइबसे अदोमसु सोइदना खंगबिरमगने कैसु लैतबा वा अमसु पोटलुम अमगुम फाहनबा ngame नुंगथिलददी एखोइ मपान थोंगी ताइबंगदना हेना पुकनिंग चंगे थबक इंखांग तौबा मी अतैगा लोइनबसु अयुक नुंगथिलदना हेले अकोइबदगी ई पाउ चंगसिलकपसि लेपते अदुबु नुमिदांगददी मपानगी ताइबंग चिकपा हेलेई अखोइ वाखलबु चोइथोखनबिबा मसिंग हन्थै नुंगथिलदा इंथोक्तुना थमखिबसिंगदु नुमिदांगदा लोइन अमुक हंजिलकपददी चोकथरबा अखोइ वाखलसिना नमहतपा लुहल्ले अदुना फत्तबा नुंगाइतबा वाखलसिंगसे मपांगल कनबना लाक्सिनबा वाहल्लिबने हौख्रबा थौदोक कया निंगसिंगबा नत्रगना तुंगदा थोलकपा याबा जात जात की प्रॉब्लम कया वाखलदा उंगदुना लेहनबसु ngame हेना खंजिलिंगैसु वाखलसिंगसे मपांगल कनबा तोइना खनबसु हेनगतहल्ले मंगा सुबदा
ꯑꯣꯏꯊꯣꯔꯛꯄ ꯌꯥꯕ ꯐꯠꯇ ꯐꯠꯇꯕ ꯑꯀꯤꯕ ꯀꯌꯥ ꯋꯥꯈꯜꯗ ꯁꯥꯒꯠꯆꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯊꯦꯡꯅꯔꯕꯅꯤ꯫ ꯑꯄꯤꯛꯄ ꯋꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯁꯤꯟꯅ ꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯍꯜꯂꯛꯑꯗꯤ ꯍꯥꯏꯗꯅ ꯀꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯁꯤ ꯃꯊꯛꯇ ꯄꯟꯖꯈꯤꯕꯗꯨꯒꯨꯝ ꯏꯁꯥ ꯀꯟꯖꯅꯕ ꯁꯔꯚꯥꯏꯚꯦꯜ ꯃꯦꯀꯥꯅꯤꯖꯝ ꯃꯈꯜ ꯑꯃꯅꯤ꯫ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯇ꯭ꯔꯤꯉꯩ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯄ꯭ꯔꯦꯗꯤꯛ ꯇꯧꯍꯧꯕꯁꯤꯅ ꯑꯁꯦꯡꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯉꯥꯛꯊꯣꯛꯄꯤꯕ ꯅꯠꯇ꯭ꯔꯒ ꯁꯦꯝ ꯁꯥꯍꯧꯕ ꯉꯝꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯁꯥꯊꯤꯕ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕꯁꯤꯡ ꯈꯟꯖꯤꯟꯕꯁꯤꯕꯨ ꯀꯦꯇꯥꯁꯇ꯭ꯔꯣꯐꯥꯏꯖꯤꯡ ꯍꯥꯏꯅ ꯀꯧꯅꯩ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯁꯥꯊꯤꯅ ꯅꯦꯝꯂꯕꯁꯨ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯃꯑꯣꯜ ꯈꯜꯍꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯆꯨꯝꯃꯤ꯫ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯀꯣꯝꯅ ꯂꯩꯊꯣꯛꯎꯔꯒ ꯐꯠꯇꯕ ꯑꯣꯏꯔꯛꯀꯗꯧ ꯁꯔꯨꯛ ꯆꯦꯛꯁꯤꯜꯍꯧꯗꯨꯅ ꯁꯦꯝ ꯁꯥꯍꯧꯔꯒ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯕꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤ ꯍꯦꯟꯖꯤꯟꯅ ꯃꯊꯧ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯌꯥꯝꯕꯁꯤ ꯊꯋꯥꯏ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯤꯑꯣꯏꯕ ꯃꯇꯝꯒꯤ ꯁꯔꯚꯥꯏꯚꯦꯜ ꯃꯦꯀꯥꯅꯤꯖꯝꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤꯡꯗ ꯄꯥꯟꯁꯤꯜꯂꯕꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯨꯁꯤꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯀꯦꯇꯥꯁꯇ꯭ꯔꯣꯐꯥꯏꯖꯤꯡ ꯀꯧꯕ ꯑꯃ ꯂꯩ ꯈꯪꯂꯕꯗꯤ ꯑꯁꯦꯡꯕ ꯔꯤꯁꯛ ꯑꯃꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯀꯤꯕ ꯑꯅꯤꯁꯤ ꯈꯟꯗꯣꯛꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤ ꯀꯌꯥ ꯌꯨꯇ꯭ꯌꯨꯕ, ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤꯕꯨ ꯊꯤꯔꯤꯕꯅꯣ ꯈꯪꯗꯦ ꯆꯤꯡꯈꯠꯇꯅ ꯌꯥꯝꯅ ꯂꯩꯅꯩ꯫ ꯃꯗꯨ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯁꯨ ꯅꯠꯇꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣꯃꯗꯤ ꯊꯦꯡꯅꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐꯣꯟ ꯑꯗꯨꯝ ꯃꯦꯠꯅꯩ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯔꯤꯋꯥꯔꯗ ꯁꯤꯁꯇꯦꯝꯒ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯩ꯫ ꯃꯇꯥꯡꯁꯤꯗ ꯔꯤꯋꯥꯔꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯧꯕꯁꯤꯕꯨꯅꯤ꯫ ꯔꯤꯋꯥꯔꯗ ꯐꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯗꯣꯄꯥꯃꯤꯟ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜꯁꯤ ꯊꯥꯗꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕꯗꯤ ꯑꯦꯟꯖꯣꯏ ꯇꯧꯕ ꯐꯪꯗ꯭ꯔꯤꯉꯩ ꯐꯪꯗꯧꯔꯦ ꯍꯥꯏꯗꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯁꯨ ꯗꯣꯄꯥꯃꯤꯟ ꯑꯗꯨꯝ ꯊꯥꯗꯣꯔꯛꯏ ꯍꯥꯏ꯫ ꯃꯊꯪ ꯆꯤꯡꯈꯠꯄꯗ ꯀꯔꯝꯕ ꯀꯟꯇꯦꯟꯠ ꯎꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕꯁꯤꯁꯨ ꯃꯇꯥꯡꯁꯤꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯇꯝ ꯉꯝꯗꯕ ꯃꯑꯣꯡꯗ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯠ ꯊꯣꯛꯆꯤꯜꯂꯛꯄꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯔꯤ꯫ ꯀꯟꯇꯦꯟꯠ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯛꯈꯤꯅꯤ ꯍꯥꯏꯗꯅ ꯈꯟꯂꯤꯕꯗꯨꯅ ꯐꯣꯟ ꯂꯦꯞꯇꯅ ꯀꯣꯏꯑꯣꯠ ꯑꯣꯠꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯤ꯫ ꯇꯔꯦꯠꯁꯨꯕꯗ, ꯃꯤ ꯑꯅꯧꯕ ꯑꯃ ꯊꯦꯡꯅꯕ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯤꯗꯨꯒꯤ ꯃꯔꯝꯗ ꯃꯣꯠ ꯁꯦꯝꯅꯩ꯫ ꯃꯔꯛꯇꯗꯤ ꯃꯁꯤꯗ ꯇꯥꯈꯤꯕ ꯃꯃꯤꯁꯤꯡꯁꯤ ꯌꯥꯝ ꯆꯨꯝꯃꯝꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯂꯥꯜꯂꯝꯂꯦ ꯈꯪꯂꯛꯄꯁꯨ ꯇꯣꯏꯅ ꯊꯦꯡꯅꯩ꯫ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯨꯅ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯔꯤꯕꯁꯤ ꯕ꯭ꯔꯦꯟꯅ ꯑꯦꯅꯔꯖꯤ ꯌꯥꯝ ꯇꯤꯡꯗꯅ ꯃꯊꯧ ꯇꯧꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯕ꯭ꯔꯦꯟꯅ ꯌꯥꯝꯂꯕ ꯏꯟꯐꯣꯔꯃꯦꯁꯟ ꯂꯦꯞꯇꯅ ꯄ꯭ꯔꯣꯁꯦꯁꯤꯡ ꯇꯧꯔꯤꯕꯁꯤ ꯉꯝꯅꯕ ꯑꯌꯥꯕ ꯃꯐꯝꯁꯤꯡꯗ ꯊꯕꯛ ꯁꯝꯖꯤꯜꯂꯤ꯫ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯁꯨꯝ ꯅꯩꯅꯗꯨꯅ ꯑꯦꯅꯔꯖꯤ ꯃꯌꯥꯝ ꯇꯤꯡꯍꯟꯕꯒꯤ ꯃꯍꯨꯠ ꯁꯝꯖꯤꯟꯗꯨꯅ ꯑꯦꯅꯔꯖꯤ ꯀꯜꯂꯤꯕꯅꯤ꯫ ꯃꯤ ꯃꯁꯦꯜ ꯂꯣꯏꯅ ꯇꯤꯟꯅꯕ, ꯅꯧꯅ ꯊꯦꯡꯅꯕꯗ ꯃꯥꯏꯊꯣꯡꯅ ꯐꯣꯡꯗꯣꯛꯂꯤꯕ ꯈꯣꯟꯖꯦꯜꯒꯤ ꯑꯅꯦꯝ ꯑꯋꯥꯡ, ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯗꯒꯤ ꯃꯤꯗꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯃꯃꯤ ꯇꯥꯍꯜꯍꯧꯏ꯫ ꯏꯚꯣꯂꯨꯁꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯩ꯫ ꯅꯧꯅ ꯊꯦꯡꯅꯕ ꯃꯤꯇꯣꯞ ꯑꯃꯁꯤ ꯃꯔꯨꯞꯂ ꯌꯦꯛꯅꯕꯔ ꯁꯠ ꯈꯪꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯁꯤꯒꯤ ꯑꯁꯝꯕ ꯋꯥꯌꯦꯜꯁꯤ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯇꯥꯡꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯜꯂꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯊꯝꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤꯡꯅꯁꯨ ꯑꯍꯥꯟꯕ ꯏꯝꯄ꯭ꯔꯦꯁꯟ ꯂꯦꯞꯄꯗ ꯑꯆꯧꯕ ꯁꯔꯨꯛ ꯌꯥꯏ꯫ ꯑꯃꯨꯛꯇꯪꯕꯨ ꯃꯃꯤ ꯇꯥꯈ꯭ꯔꯕꯗꯤ ꯃꯗꯨ ꯍꯣꯡꯗꯣꯛꯄꯁꯨ ꯌꯥꯝꯅ ꯂꯨꯏ꯫ ꯍꯥꯟꯅ ꯈꯟꯈꯤꯕꯁꯤꯡꯗꯨ ꯆꯨꯝꯍꯟꯕꯤꯗꯧꯕ ꯏ-ꯄꯥꯎꯇꯃꯛ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯏꯝꯄ꯭ꯔꯦꯁꯟ ꯐꯖꯅ ꯇꯥꯍꯜꯂꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯍꯪ ꯃꯊꯛꯇ ꯄꯟꯖꯈꯤꯕꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯇꯣꯏꯅ ꯇꯧꯒꯟꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯝꯃꯨ꯫